ꯀꯩ ꯂꯩꯔꯒꯦꯅꯦ ꯚꯥꯏ ꯑꯩꯕꯨ ꯀꯧꯔꯤꯕꯣ ꯊꯣꯏꯕꯤꯗꯣ ꯑꯝꯇ ꯎꯅꯍꯧꯁꯦꯕ ꯑꯗꯨꯗꯤ ꯀꯣꯜ ꯇꯧꯁꯜꯂꯣꯗꯅ ꯊꯣꯏꯕꯤ 이반이 우너세 하고도 호렌 붕 어흥 마카도 달라게 ꯍꯣꯏ ꯌꯥꯝ ꯄꯨꯡ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯛꯂꯛꯑꯒꯦ ꯍꯣꯏ ꯍꯣꯏ 이만아버지 게 헷갈렸거든 ꯅꯪ ꯁꯨꯕ ꯋꯥꯔꯤ ꯂꯤꯕ 와리 나때 생바이님이 낭보 ꯍꯣꯏꯁꯦ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯨꯗꯤ ꯍꯣꯏ ꯂꯥꯛꯑꯗꯕꯅꯤꯀꯣ ꯅꯨꯃꯤꯠꯂꯩ ꯂꯩꯔꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣꯊꯣꯏꯕꯤ 그냥 잘게 ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯌꯥꯝꯕꯣ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯛꯏꯅ ꯌꯥꯝꯕꯣ ꯅꯪꯒ ꯈꯪꯅꯕꯁꯦ ꯏꯃꯥꯅ ꯌꯥꯝ ꯉꯥꯡꯉꯤꯕꯣ ꯑꯦ ꯀꯩ ꯍꯥꯏ ꯉꯥꯡꯉꯤꯕ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯑꯉꯥꯡꯁꯨ ꯌꯥꯎꯔꯣꯏꯗꯕꯗꯨꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯅ ꯉꯥꯡꯉꯤꯕ ꯑꯦ ꯂꯥꯛꯅꯨꯍꯦ ꯑꯩꯁꯨ ꯅꯨꯄꯥ ꯑꯣꯟꯅꯕ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯁꯤꯗꯤ ꯇꯧꯅꯤ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯏ ꯅꯨꯃꯤꯠꯂꯩ ꯀꯧꯏ ꯗꯥꯗꯤ ꯊꯣꯏꯕ ꯀꯧꯏ ꯑꯣꯍꯣ ꯑꯗꯣ ꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯑꯗꯨꯗꯤ ꯅꯝꯕꯔ ꯑꯝꯇ ꯂꯧꯒꯦ ꯌꯥꯅꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯍꯣꯏ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯖꯦꯅ ꯇꯧꯕꯅꯤꯗ I7 ꯑꯣ 25407 ꯍꯜꯂꯣ ꯅꯨꯃꯤꯠꯂꯩ ꯀꯩꯗꯧꯔꯤꯒꯦ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤꯗ ꯗꯥꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯣꯏ ꯍꯤꯗꯥꯛ ꯀꯟꯅ ꯊꯤꯜꯂꯤꯌꯦ ꯅꯪꯒꯤꯗꯨꯕꯨ ꯑꯩꯁꯦ ꯊꯤꯀꯥꯗꯥꯔ ꯁꯥꯔ ꯀꯣꯏꯔꯤꯅꯦ ꯀꯩꯅꯣ ꯍꯤꯗꯥꯛ ꯊꯤꯜꯂꯤꯕꯣ ꯑꯩꯁꯦ ꯊꯤꯀꯥꯒꯤ ꯊꯕꯛ ꯈꯔ ꯁꯨꯝ ꯇꯧꯔꯝꯕ ꯑꯗꯨꯗ ꯑꯩꯁꯦ ꯁꯨꯝ ꯌꯦꯡꯖꯟꯕ ꯂꯥꯛꯑꯝꯕꯅꯦ ꯑꯗꯨꯗ ꯑꯉꯥꯡꯈꯩꯗ ꯁꯤꯃꯦꯟ ꯍꯣꯜꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯝꯕꯅꯤꯗ ꯑꯁ ꯄꯩꯁꯥꯒꯁꯦ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯅꯦ ꯅꯨꯃꯤꯠꯂꯩ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯏꯕꯥꯅꯤ ꯑꯝꯇ ꯎꯅꯁꯤ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪ ꯅꯇꯣꯝ ꯊꯣꯛꯂꯛꯄ ꯌꯥꯅꯤꯅ ꯍꯣꯏ ꯌꯥꯏꯌꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦꯀꯣ ꯀꯩꯅꯣꯅꯦ ꯑꯩ ꯊꯕꯛ ꯁꯨꯕ ꯑꯉꯥꯡꯈꯩꯗꯣ ꯑꯝꯇ ꯌꯦꯡꯁꯤꯜꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯆꯥꯛꯇꯣ ꯐꯖꯅ ꯊꯣꯡꯇꯣꯛꯑꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏꯗ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ 이씨, 죄랍니다. Hey, salaw ni nang bo. Siang ni nune. Hey, ti ne se. Guru Safe. Hoy ba kaidaura? ꯑꯩ ꯒꯨꯔꯨꯒꯤ ꯒꯥꯔꯤꯁꯦ ꯑꯝꯇ ꯋꯥꯏꯗ ꯌꯥꯗ꯭ꯔꯦ Kari leiragene nang bo. ꯑꯁ ꯒꯨꯔꯨ ꯁꯥꯄꯦꯠ ꯑꯩꯁꯦ ꯊꯤꯀꯥꯗꯥꯔ ꯁꯥꯔꯒ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯨꯔꯦꯕ ꯒꯨꯔꯨꯒꯤ ꯒꯥꯔꯤꯁꯦ ꯑꯝꯇ ꯄꯨꯗ ꯌꯥꯗ꯭ꯔꯦ Hoy ba nang na uba gari je nom mata thause halakidraba. ꯒꯨꯔꯨ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦ ꯒꯨꯔꯨ Soidi soidre ko nang bo. ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯀꯦ ꯒꯨꯔꯨ ꯑꯁꯦꯡꯕꯩꯅꯦꯕ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯁꯣꯏ ꯐꯪꯒꯗꯕꯅꯦꯕ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯁꯦꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯒꯨꯔꯨ ꯑꯗꯣ ꯁꯣꯏꯗꯤ ꯁꯣꯏꯍꯜꯂꯅꯨ Yarin he.
세. 소야 번데다 그러. ꯍꯜꯂꯣ ꯑꯩ ꯌꯧꯔꯛꯑꯦ ꯅꯣꯏ ꯄꯨꯈꯤꯕꯥꯟꯗꯨꯗ ꯂꯩꯔꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯅꯪ ꯊꯣꯛꯂꯛꯑꯣꯀꯣ भाई भाई हाउ भाई थबक तो आते ले फमे सिदम द फम लामे वाम ताई गेमे से फम लामे अस लामे करी मुक तौरगे भाई नमी लेदो मासी आइनो उनरुरेबा माना इसे ठिकादा फजन माला वै वानिदा मसाको फजाबे दुबो अस मसकी वादी आई कांदे थाजदरसु कोंदे यासे येंगो उस ठीक है सिले हेलो दा 아 링고 ꯑꯩ ꯌꯨꯝ ꯌꯧꯗ ꯉꯥꯏꯔꯤꯌꯦ ꯍꯣꯏ ꯍꯣꯏ तौरिसि ओने आपने जिस व्यक्ति को कॉल किया है वो अभी माइसे अतोप्पा नुपागा वरी सना मालिदा मासिबु नुपा अतोप्पा कोरिजाला The number you have dialed is currently busy. भाई ngahak pothaji se wakhan su yam nungai ting asidi 정말 ai 정하게 lao भाई 친금 더 필요 wakhal se yam nungai te भाई
vai ina khana man mi leido waiting yam le hai roga mama ni mandom chani masi ni pangai da hai vai ai dine magi thamoi do shengba man de vai ado nangna khairam tu yengsi aduga mana ne kari khali habdo yeng thokshi vai Pero yare number do. number se hello Hello. kana Kaino ni. Ang number je namar me me de lo ba. imanabi di kana Ado kono hare. Ado ai sinang ga khangani ba. Ado gi sum call tor ba ta. Ado khanga ba le de. leite da Ado di ibane khana sia bro. yabudi yaba da saksu khangdabduda Sakto di unara khanga da na tro. Ke. Koi so pakti thi bena de ke. hoi kainti ne toshiba shitobu komai ko ichette no ꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯗꯧꯔꯤꯒꯦ ꯌꯨꯝꯗ ꯂꯩ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯆꯦꯟꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯌꯨꯝꯗ ꯉꯣ ꯏꯃꯥꯅ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯍꯟꯗ꯭ꯔꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔ ꯂꯩꯔꯦꯕ ꯑꯗꯣ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯣ Hey, kanana na gawai sanida. Nasigi ni pa sabi gawai sananu kaya sira ina na wada haija. Batung mana mo thana di ai pati hai ni mabu. ꯑꯦꯔꯥ ꯉꯝꯅꯕ ꯆꯦꯜꯂꯨꯔꯒꯦꯗ ꯅꯨꯄꯥꯅꯕꯨ ꯊꯣꯏꯕꯤ 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 ꯌꯥꯝꯕꯨ ꯂꯥꯡꯒꯅꯨꯀꯣ ꯂꯥꯡꯒꯅꯨ ꯊꯣꯏꯕꯤ ꯑꯩ ꯅꯣꯏ ꯍꯦꯟꯅ ꯈꯥꯗ ꯂꯩꯔꯦ ꯊꯣꯛꯂꯛꯑꯣ ꯍꯣꯏ ꯊꯣꯛꯂꯛꯑꯒꯦ ꯂꯩꯔꯝꯃꯣ ꯌꯥꯝꯕꯨ ꯂꯥꯡꯒꯅꯨ ꯂꯥꯛꯑꯣ Hey, ako. Kali gitu angang de puro je di ha.
ꯚꯥꯏ ꯅꯨꯃꯤꯠꯂꯩꯗꯣ ꯀꯣꯜ ꯑꯝꯇ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏꯅꯤ ꯑꯝꯇ ꯈꯥꯏꯁꯦ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯝꯃꯅꯤ ꯗꯗꯥꯗꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯂꯥꯛꯀꯅꯦꯅ ꯉꯥꯏꯔꯝꯕꯅꯦ ꯅꯪ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯔꯦ ꯇꯧꯁꯜꯂꯣ ꯑꯁ ꯊꯦꯡ ꯇꯧꯁꯤꯜꯂꯦꯅꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯗꯥ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯁ ꯅꯣꯏ ꯆꯦꯆꯦꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯦꯗ ꯑꯝꯇ ꯄꯥꯏꯒꯦꯀꯣ ꯅꯣꯏ ꯆꯦꯆꯦꯗꯣ ꯃꯥꯟꯖꯔꯛꯇ꯭ꯔꯦ ꯑꯁꯦꯡꯕꯩꯅꯦ ꯆꯤꯆꯦꯅꯦꯃꯤ ꯗꯗꯥ ꯅꯪꯕꯣ ꯑꯗꯨꯗꯤ ꯑꯝꯇ ꯋꯥꯁꯛꯎꯅꯦ ꯄ꯭ꯔꯣꯃꯤꯁ ꯑꯁꯦꯡꯕꯩꯅꯦꯕ ꯄ꯭ꯔꯣꯃꯤꯁꯅꯒ ꯌꯥꯔꯣꯏꯗ ꯑꯦ ꯑꯗꯨꯗꯤ ꯀꯩ ꯍꯥꯏ ꯋꯥꯁꯛꯇꯣꯏꯕ ꯑꯗꯨꯗꯤꯅꯦ ꯐꯗꯤꯒꯣꯝ ꯆꯥꯔꯅꯦ ꯎꯆꯤ ꯑꯣꯟꯒꯦꯅꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯁꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯁꯦ ꯋꯥꯁꯛꯑꯣꯕ ꯑꯝꯇ ꯀꯩ ꯋꯥꯁꯛ ꯑꯗꯨꯕꯣ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯅ ꯅꯠꯇ꯭ꯔꯥ 이번에 해 와요 사나보다 ꯋꯥꯏꯇꯤꯡ ꯆꯥꯎꯕ ꯅꯣꯏ ꯆꯤꯆꯦꯗꯣ ꯁꯤꯂꯩꯔꯦ ꯅꯪꯉꯣꯟꯗ ꯍꯦꯛ ꯀꯣꯜ ꯇꯧꯔꯛꯄ ꯆꯤꯆꯦ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦ ꯗꯥꯔꯨꯁ ꯅꯪꯕꯨ ꯁꯤꯡꯖꯃꯩꯗꯩꯅ ꯍꯥꯏꯗꯥꯏꯅꯦ ꯃꯥꯟꯕ꯭ꯔꯥ ꯐꯥꯒꯤ ꯇꯧꯔꯒ ꯗꯥ ꯊꯣꯏꯕꯁꯨ ꯀꯛꯆꯤꯡꯗꯩꯅ ꯍꯥꯏꯗꯥꯏꯅꯦ ꯃꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏꯅꯤ ꯑꯃꯠꯇꯅꯤ 시즌에 티가 나대 누가리 오미네바 가리 시즌에 아와이바 다음 티가 가네 이마 민두가 동토레이도가 툭사나 그래 ꯆꯧꯒꯤꯒꯦ 누디 쫄루기게 야 비디오씩 노빌레